सोमदना मपा मचा पुखम अमतदा चाक चामिन्नदुना लैरी चाक चारिङै तंजा अदुदा मयाम पुन्ना लांग लांगदुना लाई अदुगा प्रकाश भरागी का अदुदा सत चंगलई मतमदुदा प्रेमिकासु प्रकाश की मतुंग इंदुना सत चंगलकपा अदुदा अपिकपा रूम अदुदा फमुंग मचा अमा थारंबा अदुगा टेबल चेयर अमदी चाकसंग पुन्ना ओइरंबा अमदी मपा मचा अनिना पुन्ना चाक चामिन्नरंबदु उरे मतौ अदुदा सागरदी ममानबसिंग अमदी प्रेमिका की ममांगदा महाकी लैरी फिवम अदुदा इकाइबना ममाइदु ngaksang ngangsinkhre प्रकाशना चाक चारी मालेने सागर इकाइना याने प्रकाशना चाथो मबाना गायरमगे प्रकाश अमदी प्रेमिका का अदुदगी थोखी सागरसु मकुट परप्रभ हामदोक्लदुना मपानदा थोरई प्रेमिकादी सागरना लैरमलिबा फिवम अदुदा महागना लानखिबा कया अदुना मरम ओइरगा मथमोइदु उबा ngamlaktre मिलुदना पिरांग इहौरक्तुना सागरगी मफमदा मित्येंग लानख्रे हाइबगी मतौगुमना मिलु पिरांग इरोइनना यामना चाकना नुंसिना येंगजरकली प्रकाशना इताव आई हंदक जीएस ओइना लेपजबने आइगी मिंग प्रकाश इताव होय मयामना खरा पिबियु हाइजगेना लाक्सबने सागरना फगी याम हाइख्रेदा खंगदबै मवोंदगा सोइदना पिदौ लैरदुबो प्रकाशना अदो इताव बोसु कुइद्रे अखोइदो ओइना मयाम पुना होल तौसि हाइबबो सागरना इताव मधुमदी सौबीरनो बाबानसु यारकलोइदा अनिलना कनानो मिठाई पाइखिबदो बोट फंगदो मिदा मिठाई खरा याम पिरमो अनिलगी वहाइदुदा मयाम पुना नोकमिन्नै रिताना वरी हाना मपुंग फाना साना हनगे तौबने मिठाई पिद्रिङैदा मिठाई लौथोक्तुना रिताना मिठाई पिगे तौई मतम अदुदा प्रेमिकाना रितादगी मिठाईदु लौई प्रेमिकाना आई पिगे मिठाई खरा लौथोक्तुना सागरदा पी से लौसिलो सागरना यामले अमतंग लौजगे प्रेमिकाना लोइने लौसिलो रिताना लौसिलो लौसिलो सागरना याने अमतंग लौजगे अमदगी हेना लौदे प्रेमिका बरागी कादा चंगदुना बिदुदसु मिठाई पिरमी अदुगा अमुक मपानदा थोरक्तुना सागरगी नाकोंग मयादा तपना हाइरमी प्रेमिकाना जीएस प्रकाश सीरियल नंबर 1 काउनिको अदो कॉलेज नोंमतंग थेंगनसे सागरना काउरेदा प्रकाश सागरगी मनाकता चंगसिंदुना मसादा पोपो फुदुना अदुदे अखोय अमु चतखरगे सागरना अदुदे अइ सुम लैजहौरगे प्रेमिका नोकफे तौदुना काउनुको चलुखिगे सागरना सुम लैजहौरगे रिताना चले चले मीचे थनांधौ बगा यावनिको मयाम पुमनमक वा वा नोक्तुना थोखी प्रेमिका ममाई लैथोक्तुना अमुक सागरदा येंगलमलगा चतखी बिधुना भोटकिरा मयाम लकलमिसे सागरना मानी बाबा बिधुना भोट की लेकबा खोटबदी यावबा यादेको सागरना यावरोइदा बाबा बिधुना फरे फरे बाबासु अमुक चलुखिगे बिधु वहाइदुगा लोइनना रिक्सो थौदोक्तुना चतखी सागर मपाना चतखिबा माइकै अदुतबु येंगदुना लैहौई आफ्टर 3 days कॉलेज की बेरंदादा थारिबा बेंच अदुदा प्रेमिका मतोमता फमदुना लई मतम अदुदा रिता लाक्तुना प्रेमिका की मनाक्ता चंगसिलई रिताना करी तौरलिबा नंदिया नथंता प्रेमिकाना सुम फमलंबने रिताना क्लास यावरुसिदना प्रेमिकाना ngasiदी क्लास यावरोय सुम फमलगे हंदकी नुपीसे मोंग मैतौ तौरेको फरे फरे फमौखो आई क्लास यावरुखिगे ngana laaga famlakpane sum famhaukhige famhauro ngaihak leiraga niru amuk lai premika da horami aduga masu class sangki ajat awong singna premika bu yeng na duna chatli adubu premika di ungduna leiri sagar amadi mapa ani na chak pukham amatada chak chamina duna leiramba adu mamita sangsang urai aduga premika gi mathamoida marolonki aduk jamna hingjariba mahaki punsibu अइना कयादा लाना लौरुबा अइसे तसेंगनमक अपंगबिने मियोइबगी सक्तमबु मपान थोंदा उबा ngamdaba सक्तम अदुदा लेपलुबसे अइगे अचौबा असोइबा अमने असुमना वखल तौरिङै तांजा अदुदा सागर अमदी थाजा कॉलेज गेट लोमदगी वारी साना साना दुना लाकमिनरी अदुगा प्रेमिका ना फमलिबा अदुगी ममांगदा फाउदुना चतकी
ꯄ꯭ꯔꯦꯃꯤꯀꯥꯗꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯖꯩ꯫ ꯁꯥꯒꯔ ꯑꯃꯗꯤ ꯊꯥꯖ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯐꯝꯅꯕꯒꯤ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯖꯅ "ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯅꯣꯃ ꯍꯪꯒꯦ ꯇꯧꯕꯅꯦ"꯫ ꯁꯥꯒꯔꯅ "ꯌꯥꯏꯌꯦ, ꯍꯪꯉꯣ"꯫ "ꯑꯁꯦꯡꯕꯗꯤ ꯈꯨꯝꯕꯤꯌꯨꯀꯣ"꯫ "ꯍꯣꯏ, ꯈꯨꯝꯅꯤꯗ"꯫ "ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯅꯔꯣꯏꯁꯤꯀꯣ"꯫ ꯂꯧꯔꯣꯏꯗ, ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯌꯣ"꯫ "ꯑꯗꯨꯗꯤ ꯍꯪꯁꯨ ꯍꯪꯂꯒꯦ, ꯍꯥꯏꯁꯨ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯟꯅ ꯍꯪꯈꯤꯒꯦ"꯫ "ꯌꯥꯏꯌꯦ, ꯍꯥꯟꯅ ꯍꯪꯂꯣ, ꯑꯗꯨꯒ ꯍꯥꯏꯁꯨ ꯍꯥꯏꯔꯣ, ꯑꯩ ꯂꯣꯏꯅ ꯌꯥꯅꯤꯗ"꯫ "ꯑꯗꯨꯕꯨꯔꯣ"꯫ ꯃꯇꯝꯗꯨꯗ ꯑꯅꯤꯜ ꯑꯃꯗꯤ ꯔꯥꯃꯦꯁ ꯆꯪꯂꯛꯏ꯫ ꯑꯅꯤꯜꯅ "ꯍꯦꯔꯣ, ꯅꯪꯒꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ"꯫ ꯁꯥꯒꯔꯅ "ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯔꯤ"꯫ ꯊꯥꯖꯅ "ꯑꯁ, ꯇꯥꯏꯃꯤꯡꯗꯤ ꯆꯥꯈꯤꯗ꯭ꯔꯦꯗ"꯫ ꯔꯥꯃꯦꯁꯅ "ꯁꯤꯗꯤ ꯗꯥꯏꯔꯦꯛ ꯌꯥꯝ ꯁꯦꯔꯤꯌꯁꯅꯤ"꯫ ꯊꯥꯖꯅ "ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯦꯡꯅꯔꯁꯦ, ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯈꯤꯒꯦ"꯫ ꯁꯥꯒꯔꯅ "ꯍꯣꯏ, ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯉꯥꯏꯔꯝꯃꯒꯦ"꯫ ꯊꯥꯖꯅ "ꯍꯣꯏ, ꯆꯠꯂꯨꯈꯤꯒꯦ"꯫ ꯁꯥꯒꯔꯅ "ꯍꯣꯏ, ꯆꯪꯂꯨꯔꯣ"꯫ ꯊꯥꯖ ꯆꯠꯈꯤ꯫ ꯑꯅꯤꯜꯅ "ꯀꯣꯏꯅꯗꯦꯁꯨ ꯍꯥꯏ, ꯑꯗꯨꯒ ꯋꯥꯔꯤ ꯍꯦꯛꯇ ꯇꯧꯔꯝꯃꯤ, ꯑꯆꯤꯛꯄ ꯊꯤꯗꯅ"꯫ ꯁꯥꯒꯔꯅ "ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕ ꯇꯥꯏꯃꯤꯡ ꯁꯨꯝ ꯊꯣꯛꯄꯗꯨꯗ ꯁꯨꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ"꯫ ꯑꯅꯤꯜꯅ "ꯊꯥꯖꯁꯦ ꯃꯁꯛꯁꯨ ꯐꯖꯩ, ꯂꯥꯏꯔꯤꯛꯁꯨ ꯍꯩ, ꯑꯁꯤ ꯑꯣꯏꯅꯕꯨ ꯀꯣꯏꯔꯣꯗ ꯏꯇꯥꯎ"꯫ ꯔꯥꯃꯦꯁꯅ "ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯒꯗꯒꯦ"꯫ ꯁꯥꯒꯔꯅ "ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤ ꯉꯥꯛꯇ"꯫ ꯑꯅꯤꯜꯅ "ꯅꯠꯇꯦꯅꯦ, ꯃꯁꯛ ꯐꯖꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯀꯣ ꯍꯥꯏꯖꯤꯜꯂꯛꯑꯣ, ꯅꯪ ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯕ"꯫ ꯁꯥꯒꯔꯅ "ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ, ꯃꯥꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯈꯟꯗꯦ, ꯃꯥꯅꯁꯨ ꯈꯜꯂꯝꯒꯅꯤ ꯊꯥꯖꯗꯦ"꯫ ꯔꯥꯃꯦꯁꯅ "ꯊꯥꯖꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯦ, ꯏꯇꯥꯎ, ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ"꯫ ꯁꯥꯒꯔꯅ "ꯄꯪꯁꯥꯗ ꯁꯥꯒꯠꯀꯅꯨꯗ, ꯁꯨꯝ ꯑꯦꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯄꯨꯟꯕꯅꯦ"꯫ ꯑꯅꯤꯜꯅ "ꯋꯥꯈꯜ ꯃꯣꯠ ꯆꯥꯅꯕ, ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯕ, ꯏꯪ ꯇꯞꯆꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤꯅꯕꯨ ꯅꯪ ꯅꯨꯡꯁꯤꯔꯝꯃꯣ, ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯣ, ꯅꯪ ꯀꯝꯗꯧꯒꯗꯒꯦ? ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯣ? ꯅꯃꯥꯏ ꯈꯨꯁꯣꯜꯗꯨꯒ ꯃꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯏꯀꯥꯏꯈꯤꯅꯤ ꯀꯥꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯊꯝꯃꯣꯏꯗꯨꯅ ꯑꯗꯨꯝ ꯏꯀꯥꯏ ꯊꯤꯕꯤ ꯅꯨꯖꯥꯒꯤ ꯃꯥꯏ ꯌꯦꯡꯗꯅ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯅꯦ"꯫ ꯁꯥꯒꯔꯅ "ꯑꯁ ꯂꯣꯏꯔꯦꯍꯦ, ꯋꯥꯔꯤꯗꯤ ꯅꯣꯏ ꯁꯨꯕ, ꯑꯣꯟꯊꯣꯛꯄ ꯋꯥꯔꯤ ꯉꯥꯛꯇ"꯫ ꯑꯅꯤꯜꯅ "ꯋꯥꯔꯤ ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯣ? ꯍꯥꯏꯌꯨꯅꯦ, ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯣ? ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤꯀꯣ ꯑꯩꯁꯦ"꯫ ꯁꯥꯒꯔꯅ "ꯑꯔꯨꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯗꯣ, ꯑꯗꯨ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ"꯫ ꯑꯅꯤꯜꯅ "ꯑꯗꯨꯒꯤꯅꯦ ꯂꯥꯛꯂꯤꯁꯦ"꯫ ꯔꯥꯃꯦꯁꯅ "ꯅꯪ ꯄ꯭ꯔꯦꯃꯤꯀꯥ ꯀꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯀꯣ, ꯃꯥ ꯃꯍꯧꯁꯥꯒꯤ ꯌꯥꯝ ꯈꯠꯄꯗꯣ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯕꯅꯦ, ꯃꯥꯒꯤ ꯂꯣꯏꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯂꯣꯏꯅꯈꯤꯗ꯭ꯔꯕꯅꯦ"꯫ ꯁꯥꯒꯔꯅ "ꯋꯥꯈꯜ ꯃꯣꯠ ꯆꯥꯅꯗꯕ ꯅꯨꯄꯤꯕꯨ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ? ꯌꯥꯔꯦꯁꯦ, ꯑꯩꯅ ꯄ꯭ꯔꯦꯃꯤꯀꯥꯒ ꯈꯪꯅꯗ꯭ꯔꯁꯨ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯅꯤꯔꯨꯗꯤ ꯑꯗꯨꯝ ꯔꯤꯇꯥꯗ ꯍꯥꯏꯅꯍꯟꯒꯦꯁꯦ"꯫ ꯔꯥꯃꯦꯁꯅ "ꯑꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ, ꯑꯩꯅ ꯅꯤꯔꯨ ꯀꯣꯏꯕ ꯀꯣꯏꯗꯕ, ꯅꯪ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯃꯥꯕꯨ ꯀꯣꯏꯕ ꯇꯥꯏ"꯫ ꯑꯅꯤꯜꯅ "ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯗ꯭ꯔꯣ ꯅꯪꯕꯣ? ꯃꯥꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯕꯨ ꯑꯐꯕꯗ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯕ"꯫ ꯔꯥꯃꯦꯁꯅ "ꯅꯨꯡꯁꯤꯕꯤꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯀꯟꯕꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯇꯥꯎ"꯫ ꯁꯥꯒꯔꯅ "ꯑꯩꯅ ꯀꯔꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯗꯣꯏꯅꯣ? ꯅꯣꯏ ꯋꯥꯔꯤꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ, ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦꯗ"꯫ ꯑꯅꯤꯜꯅ "ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯃꯤꯀꯥ ꯀꯣꯏꯗ꯭ꯔꯕ, ꯄ꯭ꯔꯦꯃꯤꯀꯥ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕ ꯌꯥꯏꯌꯦ"꯫ ꯔꯥꯃꯦꯁꯅ "ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯪꯕꯨ ꯌꯥꯅꯤꯡꯂꯕꯅꯦ, ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯂꯤꯁꯦ꯫ ꯅꯪꯒꯤ ꯃꯒꯨꯟꯁꯦ ꯑꯉꯛꯄꯅꯦ, ꯃꯤꯒꯤ ꯀꯦꯔꯦꯛꯇꯔ ꯐꯥꯎꯕ ꯍꯣꯡꯍꯟꯕ ꯉꯝꯃꯦ, ꯑꯗꯨꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯗꯅ"꯫ ꯁꯥꯒꯔꯅ "ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯗꯨꯗꯤ, ꯑꯩ ꯃꯉꯣꯟꯗ ꯆꯒꯠ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ, ꯑꯩꯅ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯑꯅꯤ"꯫ ꯑꯅꯤꯜꯅ "ꯑꯣꯍꯣ, ꯅꯪꯅ ꯈꯜꯂꯤꯁꯦ ꯄ꯭ꯔꯦꯃꯤꯀꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯈꯪꯅꯈ꯭ꯔꯦ, ꯑꯗꯨꯅ ꯌꯦꯠꯂꯔꯣꯏ ꯈꯟꯗꯨꯅ ꯅꯪ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯊꯥꯖꯒ ꯂꯣꯏꯅꯔꯝꯂꯤꯕꯅꯤꯅꯦ"꯫ ꯁꯥꯒꯔꯅ "ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯂꯩ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕ ꯋꯥꯍꯩꯁꯤꯡꯅ ꯑꯩꯕꯨ ꯃꯥꯏꯟ ꯗꯥꯏꯚꯔꯠ ꯇꯧꯍꯟꯗꯨꯅ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯄꯣꯊꯥꯍꯜꯂꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ, ꯍꯦꯛꯇ ꯋꯥꯏ"꯫ ꯔꯥꯃꯦꯁꯅ "ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕ"? ꯁꯥꯒꯔꯅ "ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯎꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯎꯅꯕ ꯇꯥꯔꯕꯁꯨ ꯊꯩꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯦ ꯊꯥꯖꯅ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯈꯤ, ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯀ ꯆꯝꯅ ꯄꯨꯟꯈꯤꯕꯅꯤ"꯫ ꯑꯅꯤꯜꯅ
ꯑꯗꯨꯁꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ ꯕꯤꯀꯤꯗꯣ ꯅꯪꯅ ꯄ꯭ꯔꯦꯃꯤꯀꯥꯒꯤ VFꯅꯤ ꯈꯜꯂꯤꯗꯣ ꯅꯠꯇꯦ ꯁꯥꯒꯔꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ ꯃꯈꯣꯏ ꯑꯗꯨ ꯋꯥꯈꯜ ꯃꯣꯠ ꯇꯤꯟꯅꯗꯨꯅ ꯄꯨꯟꯃꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯑꯗꯨꯕꯨ ꯑꯅꯤꯜꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯒ ꯂꯥꯛꯂꯕꯅꯦ ꯕꯤꯀꯤꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯈꯟꯖꯕꯅꯦ ꯑꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯄꯥꯎ ꯂꯧꯔꯕꯅꯦ ꯁꯥꯒꯔꯅ ꯃꯗꯨ ꯊꯥꯖꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯑꯩ ꯌꯦꯠꯅꯤꯡꯗꯦ ꯃꯤꯒꯤ ꯀꯥꯗ ꯌꯦꯠꯄ ꯊꯣꯛꯂꯗꯤ ꯃꯗꯨ ꯃꯨꯛ ꯍꯩꯅꯗꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯔꯥꯃꯦꯁꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯄ꯭ꯔꯦꯃꯤꯀꯥꯒ ꯕꯤꯀꯤꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯁꯤꯅꯤꯅꯦ ꯑꯗꯨꯅ ꯅꯪ ꯌꯦꯠꯂꯔꯣꯏ ꯁꯤꯅꯤꯅꯦ ꯑꯗꯨꯅ ꯊꯥꯖꯒ ꯑꯣꯏꯅ ꯈꯪꯅꯔꯒꯦ ꯋꯥꯈꯜ ꯃꯣꯠ ꯆꯥꯅꯔꯦ ꯁꯤꯅꯤꯅꯦ ꯑꯅꯤꯜꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯅꯠꯇꯦ ꯅꯍꯥꯟ ꯅꯪꯕꯨ ꯄ꯭ꯔꯦꯃꯤꯀꯥꯅ ꯄꯥꯛꯇ ꯉꯥꯏꯖꯈꯤ ꯃꯗꯨꯗ ꯕꯤꯀꯤꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯗꯒꯤ ꯅꯪꯅ ꯂꯥꯟꯅ ꯂꯧꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯒ ꯎꯅꯔꯝꯗꯅ ꯍꯜꯂꯛꯈꯤ ꯄ꯭ꯔꯦꯃꯤꯀꯥꯗ ꯕꯤꯀꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯊꯦꯡꯂꯕ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯖꯈꯤ ꯃꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯥꯒꯔꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯛꯅ ꯐꯝꯍꯧꯕꯗꯨ ꯎꯕꯗ ꯑꯩ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗꯅ ꯍꯜꯂꯛꯈꯤꯕꯅꯦ ꯑꯗꯨꯒ ꯈꯟꯖꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ BF ꯂꯩꯔꯦ ꯑꯩꯕꯨ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯅ ꯎꯠꯄ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅ ꯔꯥꯃꯦꯁꯅ ꯋꯥꯈꯜ ꯈꯟꯊꯧ ꯅꯨꯄꯥ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯃꯅ ꯑꯃꯗ ꯑꯗꯨꯝ ꯂꯥꯟꯅ ꯂꯧꯅꯗꯨꯅ ꯂꯩꯅꯔꯦ ꯑꯅꯤꯜꯅ ꯃꯥꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯕꯅꯦ ꯃꯇꯝꯁꯤꯗ ꯅꯪꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯇꯥꯎ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯔꯥꯃꯦꯁꯅ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯆꯥꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯁꯥꯒꯔꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯒꯤ ꯑꯔꯊꯗꯤ ꯑꯅꯤꯜꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯃꯤꯀꯥ ꯈꯪꯅꯍꯧꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯅꯪꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗꯨꯗ ꯄꯨꯊꯣꯛꯍꯧꯗ꯭ꯔꯕ ꯂꯦꯗꯤꯁ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯇꯥꯕꯅꯤ ꯔꯥꯃꯦꯁꯅ ꯒꯨꯂꯤ ꯑꯦꯗꯤꯛ ꯂꯦꯗꯤꯁ ꯀꯤꯂꯔ ꯑꯗꯨꯅ ꯁꯣꯏꯗꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯈꯤꯗꯧꯔꯕꯅꯦ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯀꯜꯂꯨ ꯍꯥꯏꯔꯤꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯑꯔꯊ ꯈꯪꯗꯕ ꯃꯤꯁꯛꯅ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯥꯡꯅꯕ ꯇꯧꯕꯅꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯒꯤ ꯑꯔꯊꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯑꯗꯨꯅꯤ ꯑꯅꯤꯜꯅ ꯑꯗꯨꯅ ꯕꯤꯀꯤꯒꯤ ꯂꯥꯡꯗ ꯊꯨꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯀꯟꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ ꯁꯥꯒꯔꯅ ꯃꯗꯨꯕꯨ ꯑꯆꯨꯝꯕ꯭ꯔꯥꯅꯦ ꯑꯩꯅ ꯎꯈꯤꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯟꯖꯈꯤꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏꯔꯗ꯭ꯔꯥꯅꯦ ꯔꯥꯃꯦꯁꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯤꯒꯠꯂꯕꯅꯦ ꯑꯩꯅ ꯈꯪꯂꯤꯕꯁꯦ ꯆꯨꯝꯂꯕꯅꯦ ꯑꯅꯤꯜꯅ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯦ ꯁꯥꯒꯔꯅ ꯋꯥꯐꯝꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯩ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯈꯣꯡꯐꯝꯁꯦ ꯂꯦꯞꯂꯒꯦ ꯔꯥꯃꯦꯁꯅ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯑꯅꯤꯜ ꯑꯃꯗꯤ ꯔꯥꯃꯦꯁꯀꯤ ꯃꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯈꯪꯂꯗꯨꯅ ꯁꯥꯒꯔ ꯄ꯭ꯔꯦꯃꯤꯀꯥꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯊꯥꯖꯒꯤ ꯔꯨꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯃꯍꯥꯛꯀꯤ ꯔꯨꯝꯒꯤ ꯆꯤꯌꯥꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯁꯨꯝ ꯄꯥꯔꯝꯃꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯊꯥꯖ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯁꯥꯒꯔꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛꯇ ꯎꯔꯛꯈꯤ ꯀꯣꯂꯦꯖꯇ ꯁꯥꯒꯔ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯖꯔꯛꯈꯤ ꯊꯥꯖꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯏꯁꯤꯕꯨ ꯅꯨꯄꯥꯒꯤ ꯃꯔꯥꯜꯂ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒꯤ ꯃꯔꯥꯜꯂ ꯁꯥꯒꯔꯅ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯔꯥꯜꯂꯦ ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯗ ꯅꯨꯄꯥꯅ ꯌꯥꯝ ꯂꯥꯜꯂꯦ ꯃꯤꯑꯣꯏꯕꯅ ꯎꯕ ꯉꯝꯂꯤꯕ ꯑꯁꯤꯗ ꯅꯨꯄꯥꯅ 60% ꯂꯥꯜꯂꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗꯕ ꯃꯅꯨꯡꯗꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ 50-50 ꯂꯥꯜꯂꯦ ꯑꯅꯤꯃꯛꯅ ꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯊꯥꯖꯅ ꯀꯔꯝꯅ ꯑꯅꯤꯃꯛꯅ ꯂꯥꯜꯂꯤꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯥꯒꯔꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗꯒꯤ ꯂꯥꯛꯄ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯏ ꯃꯔꯝꯁꯤꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯊꯥꯖꯗ꯭ꯔꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯊꯥꯖꯗ꯭ꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯕ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯄꯨꯡ ꯐꯥꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯊꯥꯖꯅ ꯌꯥꯝ ꯃꯤꯅꯤꯡ ꯂꯩ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯊꯣꯔꯛꯏꯁꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯍꯥꯠꯂꯝꯃꯦ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯉꯥꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯔꯦ BFꯅ ꯖꯦꯜ ꯑꯁꯤ ꯄꯨꯈ꯭ꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯨꯄꯤ ꯂꯩꯈꯥ ꯇꯥꯍꯟꯕꯒꯤ ꯃꯄꯥꯎ ꯌꯥꯝꯅ ꯇꯥꯏ ꯃꯁꯤꯗ ꯅꯠꯇꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯁꯥꯒꯤ ꯏꯖꯠ ꯀꯤꯕꯅ ꯂꯣꯠꯁꯤꯟꯖꯕꯅꯦ ꯗ꯭ꯔꯒ ꯀꯥꯞꯄ ꯅꯨꯄꯥꯗꯨꯗ ꯂꯩꯔꯨꯕꯗꯒꯤ ꯃꯥꯡꯖꯍꯧꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯃꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯃꯥꯖꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯔꯛꯄ ꯑꯁꯤꯗ 50% ꯂꯥꯜꯂꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯁꯥꯒꯔꯅ 50%ꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯦ ꯑꯩ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯍꯥꯏꯖꯔꯛꯀꯦ
नुपीगिसु नुपागिसु असोइबा अनिमक हाइजरके मतमसिगी नुपासिंगसे पुमनमक्ति नते नुपा खरदी नुपीबु सानापोट कुमना खल्ले नुपी मसिंग यामना लोइने नुपी 8 निपान की BF ओइरिबने अदुगा मोबाइल दा कॉल तौबगी मतम कासे याम फजना टाइम टेबल सेंबा है अमता फंक्शन हंदे मखोइसे मतम अमगी गोपी सिंबु ngauhankiba राधागी मबुंगो कृष्ण गुम्बने मसीदा नतना मतु मचा लेरबा नुपा फावबा पाखंग सादुना मीगी मचा लेसाबिदो मांगहन बिदिबने मसे नुपा सिंगी असोइबा अरानबने मफी सेटपा सा ओलबा कांगबु अदुने मतम मसीदा असिगुम्बा फी सेटपा सा मरांग कायरकपना नुपीगी क्राइम हेंगरहनबने थाजना नुपीगी असोइबा मतांग अदुने अइना खंगनिंगलिसे सागरना मतमसिदा नुपी सिंगसिना नुपाना मखोइबु नुंगसिहंदे नुपीगी फजबा वांगा नुपीगी फजबा लमचत अदुना नुपादा मिनुंगसि पोहनबगी महुत्ता इथक इरांगी ओइबा मवोंगदा अपांबा ओइना पोहल्ली फिजेता वांगांगदा खुकेदा नुपागी मफमदा इथक ओइना हवल्ली काम हाइबसि पोहल्ली अदुना नुपाना अपांबा अदु खक्ता फंगनबा होनरकपा अमदी अपांबा फंगलबा मतुंगदा अपांबा खरा फंगनबा लोइनरंबा ओइबना अपांबदु फंखरबा मतुंगदा मिनुंगसि लैतना हातोकपिरंबा अमदी ओरपि नैबिरकपा कया थोकलिबा असिनि नुपाना फतबा फना हौरबसु नुपीना याबिद्रबदि उपाय लैते अदुबु मतम असिदा नुपा नुपी राइट फना मानजरबसु इज्जत की मतांग असिददि मदर ओम यावरिबा नुपी ओइबिगा नुपागा मानदबा कया ले नुपा अमदि नुपी अनि राइट चप मानरबदि नुपी अमबु रेप तौरंबा मतमदा नुपी अदु ओइना इज्जत सोपो ओइना खनै करिगुम्बा नुपा नुपी अनिना राइट चप मानरे हाइरबनिना करिगुम्बा नुपी अमदा कनागुम्बा अमना रेप चथरमबदि मदुदा नुपी अदुसु नुपा अदुसु चप मानना इज्जत मांगमिनरे हाइगदबने अदुबु मदु हाइदबिदा नुपीदा खक्ता इज्जत सोपो ओइना लौनरिबसे अतै हिरम खुदिंगदा मानरबसु इज्जत की मतांगदा मालेम पुंबदा नुपागा नुपीगा राइट असे खेनबा लैरि असिगुम्बा लिचत असि खंगदुना जेक्सिनजबा फाथाजबा अमदि खंथाजगदबा नुपी ओइबिना नुपाना फत्तबा जसी हौबदा खंथादना यारिबा मसिने मतम मसिदा नुपीगी असोनबा असोइबसे अदुबु नुपी खुदिंगमक असोइबा लैदुना क्राइम ओहनबदि नतेदा असुमना कॉलेज सानाखिबा वारी अदुबु निंगसिंगजदुना थाजा महाकी वखलदा खल्ली महाक नुपी ओइबिबु थाक वांगना खंजबा लमचा सजल फजबा मिसक अमने महाकी वंगांगसिंग अदुबु तारुरगा करिगिनो अइना महाकी मोंग हाजदबा चिंगलेंबा मतौ अदुबु निंगसिंगदुना लैरिबा मसिबु करिगिनो महाका आइगा मतम अयाम्बदा लोइनरी अदुगा करिगिनो अइना महाकी गर्लफ्रेंड अमतसु खंगबा ngamde अदुगा लैब्रा हाइनसु हंगबा ngamdribana करिगिनो मागी लंबीददी अइ येलोय अदुबु थमोइसिनदी महाकु खंदुना ता लैरिबा असिना करिगी अइना खलिबा वखलसे अचुंबा ओइरगदी तसेंगनमक महाक अइबु कॉलेजता महाकी अहांगबा मतमदा थिरकनी सोइदनमक हयेंगसे महाकी मतौदा अइना खलिसिगा जानब्रा येंगलगे करिगुम्बा महाकना अइबु थिरकलबा अइना खलिबसे सोइदनमक अचुंबनी हाइना लौरगे हयेंगसे सोइदनमक महाकी मतौदा अइ खंगदोकलगे अइगे चिंगनरिबा खौरांगलिबा पुमनमकसे कोकलनी हयेंगसे हे सॉरी बुंगा हयेंगसिददी खरा थुना यौहनबियुबा प्लीज खरा थुना यौहनबियुबा प्लीज थाजा सागर की वखलदा ताउदुना लैरी सोमदना प्रेमिकादी कमदौरिबा महाकसु महाकी रूमदा वखलना मंगदुना लैरी मतमदुदा बिकी की कोलाई अदुबु प्रेमिका वखल अमदा ताउदुना लैबना कोल अदु रिंग लाक्लबसु ओकलमदे महाकी मंगलिबा वखल अदुदा ताउदुना लैरमी प्रेमिका वखल तौजरी हयेंसिना अइगी ओइना महाकी मफमदा अरोइबा रिक्वेस्ट ओइरगे मतुंग तारकपदी महाकी ममांगदा अइ अमु हना लेबलरोय महाक तसेंगना अइबु वारौख्रे हाइबा अइ खंगले मदुनने महाकना अइगी चमथोकनबा तंजा अमता पिबिद्रिबा हयेंसि खरा थुना यौहनबियुको ईश्वर नहाकना असुमना मतम मागी लेपत्रबा खोंगचत असिना असुम असुम लेपतना चंगसिनखिदुना अहिंग अदु हौखि कॉलेज टाइमिंग नि सागर कॉलेज कैंपस दा चंगलाई
Somdana Premika mobile da pung yengduna Sagar lakpa ngairi. Sagarna asum campus manungda changlaktuna college ki beranda da thariba bench aduda famliba Premika gi maningda thaiduna chatli. Matam aduda thajana nokfe tawduna Sagarna mahakpu uraduna mahakki manakta laklibani khanjaduna Sagar yengduna leiri. Thaja wakhal tawjari. Aina khallibase soidana achumba oiragani. Mahakna laklibase aigi inakta soidana mak oigani. Sagarna laklibadu Premikana mathanta benchta famduna leiriba mapa adu lanthokduna chatlaga thajana leiriba mafam adu yaugadawbani. Matam aduda Premikana mahakki mapada hek lanthokduna chathige tawrakpada khanghaudana kaurakhi. Amukta ngaibikhoba. Sagar wahai adu tabada chatlambadagi chap lepjai. Somdana matau adu ubada Thaja Sagar amadi Premika gi matau du uraduna laptakna mahaki momo noklamba maithongdu khanghaudaba mikupta awabagi mami ama langsilakhi. Premikana ai Sagarna ai bulana lobigano mamangi thaudoksingda ai bulana lobikhibada madugidamak lana ubidanaba Rita gi mafamda aina pumnamak haikrabane. Premikana ai Sagarna adongi mafamda Ritana karisu haibiraktribara. Premika Sagar gi chamlaba wahai sing aduna mathamoida oladuna khangfam khanglaktre mitluda pirang ihaurai. Premika ikai nungsiyanana. Premikana ai pumnamak aigi Laitatpi amagum latlat tawduna lay hainingba khuding mapung phana haidokpa ngamjadana lay. Matamduda Sagardi mamai luktaraduna chatki. Premika Sagarna chatkhiba maikai adomda ningamdana yengduna layhawi. Sagar asum laktuna mahaki mamanabasingi manak tamna changlai. Anilna karino nupa ngasidi nasado ipa pakhatboy iki kijaboy uida bhabnara karina. Premika ubodagi nasado naklap kan nikpi pamjaba nupigi mamangda lepada nasado ching khaibai mawongdaga tawbodo yamalida. Sagarna punsigi lambida accident thokadra haina marakta chingnaba fawe. Anilna aduna kari amu hairiba punsigi accident hairiba adugi athana karina. Sagarna aikhoi miyoibagi punsida 13 year dagi 19 year fawba asi aikhoina tin age haibadi tin taba chahine. Haibadi 13, 14, 15, 16, 17, 18, 19 asumna tin tariba chahi matang asida maruaina 15 year da aikoi metric thakre 17 year da aikoi class 12 thakre aduga haujikna aikoi 18 natraga 19 year gi matamne. Haibadi aikoi tin age asi cross tawdriba chahi ni haiba tare. Tin age ki chahi matang asine aikoina khwaidagi cheksingadabase. Ramesna game sana na hairai. Karino section doina teenager gi matam se nungai khraba matam ne matam ase loikhini khanbada aidi tanbu talida. Sagarna teenage ase 13 year dagi 19 year fawbada 7 years lay. Hairiba teenage ase kariga managi haibabu yamna mamlaba karisu uba phangdraba misik mirau kholtadraba nong nungsitsu kanna sitliba aduga khak lawba tawduna nong mamisu fakliba thenglaba kanasu kanbinaba laitraba lambi adusu straight oiba nataba corner yamna leiba lambi aduda adugumlaba ahing aduda inkhalakpagi I khengkalakpa matam oibana aroiba speedta lai chuyadraba bike aduna kanbinaba kanasu laitraba lambi duda thauduna lakpaga pangkhakne. Anilna kari pramane ge nangi praman khupi dude aduk sathiba ko. Sagarna hairiba tin age matam asina panthung yaunanaba gari thaurakpada yamna accident thokalaba corner makhal thengnagani. Adubu hairiba corner makhal mayam asigi manungda yamna maru oiba accident yam thokanba corner makhal manga lay. Prakashna kari karamba corner makhal manga oiriba adusu hayudana. Sagarna hairiba corner makhal manga asida accident thoktanaba haiduna corner number 1 dagi thaidorakpada corner number 2 na amuk ngairamgadawribane. Asumna corner amadagi hek thaidorakpada amana hekta ngaiduna leiramgadawribane. Aduna corner amadagi thaidok lay haiduna cheksindaba yade.
ꯑꯃꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯧꯗ꯭ꯔꯕꯁꯨ ꯀꯣꯅꯔ ꯑꯃꯗ ꯍꯦꯛꯇ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯏ꯫ ꯔꯥꯃꯦꯁꯅ "ꯋꯥꯀꯣꯏ ꯉꯥꯡꯂꯅꯨꯀꯣ, ꯀꯣꯅꯔ ꯃꯈꯜ 5ꯗꯨꯒꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯁꯠ-ꯁꯠ ꯍꯥꯏꯔꯣ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯖꯍꯧꯒꯦ"꯫